Mayambu Amazing Bible Prophecy Ministry Taram Noksari Nasidi Moroina YouTube channel Singda Jerusalem Guitar Temple Sagadore Antichrist ki matam laani Tribulation ki matam laani Prabhu Jesu Christ laani Aduna Red Heifer Ade angang basan hatam Katpa ki matam laagani Jesu na lakpa Jesu ki matik lakrahena wapau ke amam sandwe Haidi ba sige maram da ko yeng manasi ko na Red Heifer habidi angang basan san amom hatam ase Katpa Asina laisang sabaga aduga secret rapture amasung tribulation asiga kari mari lene makoina protection myamna tatana sanduli bo po si biblical oibra oidabra habdi gi maram dai khoi khari yeng manasi ahan padai khoi ishwar patna toksi sagada leiba ipa ishwar na poina li itena thaga jere hoji Jerusalem da Ahumsuba temples saningai gi damal Red Heifer katnaba aduga Asina maram oidara prithvi da leba protection kyamna sarang na pathokwa Prabhu Jesu na lakpa nakare Antichrist lakpa matam jan nakare na wapok amanum hojik sandoli 2025 masigi sabagi thabak tawgani kana hari buse se Bible legi oibra oidabra habdi maram da papsur na na ke sastra ki khara nai naga dawri tari besin option da suna na bo bi na pazana khangmangam habdu ohen bi Prabhu Jesu Christ gi min koram jari amen aina aham padai option da hajin da Haja gadabadi aikoi Bible gi student namo oise prophecy gi student namo oise Bible na takpi badugi matungina sasi aduna tapataragadi Aroiba gi aramba takpi ba myam sing asina aikoi bu soidana namthak taruga aikoi norok chatpa missing oigani adugumba missing oidinga gi damo aikoi Bible dagi achumba aikoi thidom na se hojik YouTube dagi aina khara konna screenshot khara lawjarakpani ato masi nakhoi yengbiyo masi dai Bible prophecy, the third temple, a sign of the end times. Aduna, Ahumsuba laisang sagadore, masi Aroiba gi Khudamla, habisni. Masi gi maramla lairi, aduga mu Red Heifer update hai. Masi ko, ceremony is going to happen. Hachi masi Jerusalem da hujik, masi Katpa, masi kalaba matungna laisang sagadam. Mukoi no hujik Protestant singna, Jehu singna, Jehudi gi lusingba singna, aduga mukoi na tauriba singche. Masini aduga 2025 Red Heifer prophecy update habni special prophecy update makoina prithvi da leiba khudum se masida Red Heifer Jerusalem da loina America da gi puraga Jerusalem da thamguramne temple saningai gi masak loina koina candle stick aduga ark of the covenant karikra purohit ki sekada ba pijon purohit singju loi thorang torabne masi saningai gi damal aduna masi saraga di soidana masi sabata ri Jerusalem ki Ahumsuba laisangdo saba tardi masida Antichrist lakani aduga Prabhu Jesu Christ thoragani aduga tribulation horagani habs never masida jo is began in Jerusalem da horagani haina hai Red Heifer prophecy hojik tatana hojik kanna sandong lebani asing maramda a sign of the end times in Israel da ko Aroiba gi Khudam amani yana asmaina hai aduga mathangda mu third temple in Jerusalem the arrival of Imam Mahud hai ko mogi Imam Mahud mukhogi purohin makok masi thungkre aduna masi Red Heifer kalani laisang sarani adudi prithvi loirani haina kanago misina hoji kanna wapau sandole adu masi ekhoina masi gi laisang sabigi mukhoina karamba matamda sagana habda mukhoina plan ana dagi thorang torose 2025 masi Passover gi matam habdi hantak chegi oina Passover je April gi tang 23 Saturday numita tai masi gi matam Saturday dagi na to April gi tang 3 Saturday gi matam sida tai sigi manu Passover gi matam ni masi mukhoi gi masida mukhoina sagi haina tharang toy adu kanang khura di Israel gi Independent Day de April 30 dagi na mi gi tang ama masigi manungda mukhoina sagani haina thorang toy machang makhai di lo ni sem sare adubu sabada sayena ba amadi kari oigini hakanda mukhoina sagada bo mafam je hoji Muslim singi all Aqsa Mosque and the Dome of Rock haidi mafam je ngasai Mount Moriah gi Solomon Temple saramba mafam Israel gi mafam aduda kai girba matungda masigi laisang je saduna layaba hojoje khinduna leba masi yamna sena Palestine na mukhogi na Israel na mukhogi na yena baneba masi thugairaga saba habje prithvi da chobalan jaw ma thokane ba aduna maram moiduna yamna sayena ba amadi
ꯂꯩꯔꯤ ꯃꯈꯣꯏꯅ ꯁꯥꯒꯗꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ red heifer ꯍꯥꯏꯗꯤ ꯑꯉꯥꯡꯕ ꯁꯟ ꯍꯥꯇꯝ ꯀꯠꯄꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡꯗ red heifer ꯀꯜꯂꯅꯤ ꯑꯗꯨꯒ ꯇꯦꯝꯄꯜ ꯁꯥꯔꯅꯤ ꯁꯥꯕ ꯃꯇꯨꯡ ꯁꯥꯏꯗ ꯔꯦꯞꯆꯔꯁꯨ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯕꯨꯂꯦꯁꯟꯁꯨ ꯊꯣꯛꯀꯅꯤ ꯑꯩ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯈꯣꯏꯅ ꯇꯥꯛꯄꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯊꯤꯕ ꯅꯝꯕꯔꯁ 19 ꯆꯦꯞꯇꯔ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯑꯉꯥꯡꯕ ꯁꯟ ꯍꯥꯇꯝ ꯀꯠꯄ red heifer ꯀꯠꯄꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯁꯝ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯚꯔꯁ 2ꯗ ꯍꯥꯏ ꯏꯁꯣꯔꯅ ꯌꯥꯊꯪ ꯄꯤꯕꯅ ꯑꯃꯛꯄ ꯂꯩꯇꯕ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯇꯕ ꯑꯃꯁꯨꯡ ꯄꯣꯠꯄꯨ ꯑꯃꯨꯛꯇ ꯊꯣꯡꯗ꯭ꯔꯤꯕ ꯑꯉꯥꯡꯕ ꯁꯟ ꯍꯥꯇꯝ ꯑꯃ ꯄꯨꯔꯛꯅꯕ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗ ꯍꯥꯏꯌꯨ ꯍꯥꯏꯅꯤ ꯑꯉꯥꯡꯕ ꯁꯟ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯃꯗꯨ ꯄꯨꯔꯣꯍꯤꯠ ꯏꯂꯦꯖꯔꯗ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯍꯥꯠꯀꯅꯤ ꯃꯈꯣꯏꯅ ꯑꯉꯥꯡꯕ ꯁꯅꯥꯇꯝ ꯑꯃ ꯍꯥꯏꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯄꯣꯄꯨ ꯊꯣꯡꯗꯕ ꯁꯅꯥꯇꯝ ꯑꯃ ꯄꯨꯔꯛꯑꯅꯤ ꯄꯨꯔꯛꯏꯒꯤ ꯃꯄꯥꯟꯗ ꯄꯨꯔꯛꯑꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯖꯔꯦꯜꯒꯤ ꯀꯦꯝ ꯃꯈꯣꯏꯒꯤ ꯐꯤꯁꯪ ꯂꯩꯕꯗꯨꯒꯤ ꯋꯥꯡ ꯑꯃꯗ ꯄꯨꯊꯣꯛꯑꯒ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯍꯥꯜꯍꯜꯂꯅꯤꯀꯣ ꯃꯁꯤꯅꯤ ꯑꯗꯨꯒ ꯃꯗꯨ ꯍꯥꯠꯄꯒꯤ ꯏꯗꯣ ꯃꯈꯣꯏ ꯄꯨꯔꯣꯍꯤꯠꯅ ꯂꯧꯔꯒ ꯐꯤꯁꯪꯒꯤ ꯃꯃꯥꯡ ꯄꯔꯗꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ 7 ꯈꯤꯛꯀꯅꯤ ꯃꯁꯤ ꯂꯩꯔꯦ ꯑꯗꯨꯒ 5-6ꯇ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯂꯣꯏꯅ ꯄꯥꯕꯗꯤ ꯉꯝꯃꯣꯏ ꯏꯁꯅꯥꯎꯁꯟ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯅꯥꯇꯝ ꯑꯗꯨ ꯃꯩ ꯊꯥꯒꯅꯤ ꯑꯗꯨꯗꯤ ꯉꯁꯥꯏ ꯍꯥꯠꯂꯕ ꯁꯅꯥꯇꯝꯗꯣ ꯂꯣꯏ ꯄꯨꯂꯞ ꯃꯁꯥ ꯃꯩ ꯊꯥꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯎꯟ ꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯃꯥꯡꯕꯒ ꯀꯩ ꯄꯨꯂꯞ ꯃꯩ ꯊꯥꯒꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯁꯤ ꯊꯥꯔꯤꯉꯩ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯁꯤꯗꯥꯔ ꯎꯔ ꯑꯗꯨꯒ ꯍꯤꯁꯣꯞ ꯍꯥꯏꯕ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯅꯕ ꯄꯥꯝꯕꯤꯅꯤ ꯃꯁꯤꯒ ꯉꯥꯛꯁꯪ ꯉꯥꯡꯕ ꯁꯥꯝꯇꯨ ꯍꯥꯏꯔꯤꯕꯁꯦ ꯄꯨꯂꯞ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ ꯊꯥꯒꯅꯦꯕ ꯎꯠ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯊꯥꯒꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯚꯔꯁ 7-8ꯇ aduna purohitna mahakki phi sudokani aduga haida maduda yawre purohitna mahakki phi sudokani ma iruja thokani aduga mayumda makhoi gi lepham de sangani puro edu numidang yatsang buko numidang waram phaw numid sangri phaw makse mangani hai aduga mai thaba mi adu su samani magi phi sudokani ma ju numidang waram phaw hangani mangani hai adudagi ma ju sengani aduga mapanda mu yengje aduga asengba mi amana san hatam adugi ut khomjin gani adu khumjalani aduga laifamgi mapanda asengba mapamda madu paisin gani aduga ijen miyamgi damu madu amangba sangdonaba ising oina thamgani masidi papki damak sangdonabani jam aro eko masi papki damak sangdonaba masi kari tawbuda masi jamai utche kedo dasina gya matamda masi isingda hapaga adu maduda ngasai haiso baiba pambiduna lupani khoi manipudai na tairen gumba adugumna khoigi amangba kari kara pataba imungda tairen manaki asengdu puda dumaina mokoi ju hiso baibzina ijre masa singi masus madumaina singdoi trama thoi train thoida adu masi kari da sina gyamda kana gumba mi amagi asiba haksang su obama adun mitareni mangani mahak na masabu humni shubana mita ising aduna sengdokani aduga tareni shubana mita mahak sengani khoina kana umimna asiba masa so taragadi haire bun padu numit tareni mangane ba adu numit humni shubam matamda ngasai utto ising da hapa patramda utto hapani ising asian ba haidarani aduga ngasai hishop tuna lupani aduga khitto one adumaina sangdokpagi thabak neba mase aduga 13 daina 15 da masida moina kari desne kana gumna asiba mi amagi asiba haksang so obama aduna masabu sengdoktaba mahane jabagi pisang mangthoi aduga mi adu israel degi mahan gani aduga mi sengdokta tani madu israel manung lembe ade bhatokneba sengdona bagi isingna masada khiktaba maram mahak sengloi mahaki amangba adu mangonda adum lei magi sai sengdabro kanagu mi amna phim amada siba matamda tawgoda boyanga thangde asini koina pi memda sitadi puroida ma sitadi phiung manung da sangba putna ma amsung phiung adu da leba pot putna mang numitari ni sengloi aduga makhum khumdaba hangdolo part khudi amang bani hani mokhogi laisang manung leba singdo adu mi masang sitaradi madu sengdo pagi thabak se masina mutawgane section 17 aduga labuk lam hangda thangsang na halaba mi natraga mau sa oiba siba asiba haksang natraga mi gi saru natraga mongpham so uba kanagumba maha adu numit tareni mangani masida yadabje asiba sokpa yadre aduga migi saru sayang adu sokpa yadre aduga mongpham migi phungpham mongpham da sokpa yade masi mangeba adu soiba midan numit tareni legineba masi
adu makoina amang bami amagi dama pap ki kanaba mai tha ki basan hatang gi ut khara lauduna patra amada hablaga asen be ising adu mathak da hap kada patram da hapni adu ising do haidarani adu ngasai gi haishop duna lupani adu ga khi aneba khi ga sing do kone time pan adu ga seng bami amna shop ama laugani amasung madu ising da luplaga phiyum da kolik punamakta mafam aduda laiba mising amasung saru hatolaba mi asiba mi natraga mompham so obama aduda khikani aduga asengba mi aduna humni shuba numita amasung taren shuba numita amangba mi adugi matakta khikani aduga taren shubin numita mahang masamak singdokani mapesing shidokani masama ising de iru thokani amasung yasung bada sengane adu numitare ni sengane ba adu masidegi sengdona gi thawri ngasai red heifer angang ba san hatam macha do madugi utto lawlaga ising patram da hapchalani ising haidarani ngasai gi shop na lupani adu ga madu sengto madu khi aga sengto gi thabak to madu da sina bane adu 20 dong pa 19 20 adu bo amang ba mi amasung masa pa sengdok ta ba mi adu miyam gi marakta gi mangan ga nei maramdi mahana jawagi asengma mafam mangthole sengdonabaki ising mongonda khikede maha amangbani adugumba amangba mi akhona asiba so raga masada sengdotaba mi do hatkane aduna masigi maru oiba mai pandam je karino habje red heifer je kanagi maram ngangno habdi ayamba Israel singi khone kana pot singi maram da hariba sakatpagi maram punam je kanala thindana tapuno Prabhu Jesu Christ da thindana tapuneba adu ngasai kaliba san hatam modo kay amukpa aitaba hamni aduna 2 Corinthians 5:21 gi matung naju Prabhu Jesu Christ je khoi gi dama pa wangi mahana pap to khidi hai kai gi dama khoi dharma sembo ina gi dama ngasai gi red heifer aduna angang basan hatam aduna kanabu ta I have the Prabhu Jesu Christ butai angang ba have du gi ata di keno pa ba ne pa ki masu I gi masu ne maduni madubu ta I have ne aduga ngasai kiem dugi wango da hale hamni masi chamane hebru aduga ngasai I duna masai ut aduna kadi tawe have matamda phattaba sangdona ba sina heba aduna sida hebru 9:13-14 da sida sumna manipuda maramdi salabam so hamingi I aduga san hatamgi ut sengdaba singi mathakta saiduna hakchang sengnaba Senghalabadi ahingba ishogi thawal tawnaba longba naidaba thawai gi mapana amak palaitana ishogi mapanda pasama kathok chagiba Krista ge ina makhoi gi asumaran khangba pungningbu asiba thabak chingdegi kyamu hena sengdok piroidagi hani asai chalaba sing aduga ngasai ut aduna sengdok pataradi Prabhu Jesu Christ gi masamak tuna kya gi matik sengdok leidagi hani Prabhu Jesu Christ gi ina loi sengdoeba aduga ngasai san hatam modo mai popu thangde khona popu thangde aduna Prabhu Jesu Christ ju tang panda lakuje John 10:15 da habigi matuna mana lakuje mathandana ikhoi gi damak sijage na masana maning tamna masana lepcha baneba ipai sona nang si daga me bigi damak chalaga sida ba yade habigi nateba ma masana tawge khalaga lepcha baneba madubu ikhoina khangde aduga ngasai gi san hatam do mokoi gi laisang mokoi gi kem Israeli kem dugi wangma da hale adumai tawduna Prabhu Jesu Christ jebu 13 gi trek matung namaje Jerusalem gi wangma da suffer without the get am Jerusalem gi wangma da maje hale ba Calvary da hatne ba pachi sapsana Prabhu Jesu Christ thungi aduga hairi bang ngasai san hatam gi urhat do ut onribo ma mai thai asmaina masi chamane ekhoju saitan gi matung bai khoi 마이기 밥도 ngasai sengdokta ba mi makai ngasai gi sengdokta ba makai ud adugi mapan ngasai sengdokta ba mi makai do hatpa adumaina ikoju ani shuba maina ko kona Prabhu Jesu Christ gi ani shuba lakpa duna phatta ba missing ishonning da basing adubu khaningai gi namu thalang to do madubu khangne 2 Peter 3:7 aduga 1 Corinthians 6 drama thogi matung da nakoi kharadi asiguma missing oirami adubu nakoi bu samthokpire nakoi bu senghanbire ibungo Jesu Christ gi mingda amsung ishogi thawai na nakoi bu sumanbire hani nakoi bu sengdokpi ba phatta bu kodongta gi papta gi oro amang ba asiba masa sopa gi oro aseng bagi di akhoina asiba chang sopa mata da akhoi mangal habje akhoi mi bu kwadi gi mangan baje kanana no hem karino no haiba matan pap habjina akhoi bu mangan baneba ma
ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯗꯤ ꯃꯥꯡꯍꯜꯂꯦ ꯃꯁꯤꯗꯒꯤ ꯁꯦꯡꯗꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯔꯣꯛꯇ ꯆꯠꯂꯅꯦꯕ ꯃꯁꯤ ꯁꯦꯡꯗꯣꯛꯅꯤꯡꯉꯥꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯀꯩꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅꯦꯕ ꯑꯗꯨꯒ ꯖꯣꯟ 1:7ꯗꯁꯨ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏ ꯑꯩ ꯁꯝꯖꯜꯂꯒꯦꯀꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯄꯥꯞ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛꯁꯤ ꯀꯅꯥ ꯇꯧꯋꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯕꯤꯅꯁꯤꯀꯣ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗꯒꯤ ꯌꯦꯡꯕꯤꯅꯁꯤ ꯑꯍꯥꯟꯕ ꯂꯥꯏꯁꯪ ꯁꯥꯕꯁꯦ ꯑꯩꯈꯣꯏꯅ ꯁꯣꯂꯣꯃꯣꯟꯅ 957 BC ꯒꯤ ꯃꯇꯝꯗ ꯃꯥꯅ ꯁꯥꯔꯝꯃꯤ ꯃꯁꯤꯡꯃꯨꯛ ꯁꯥꯔꯝꯃꯤ ꯑꯗꯨ ꯍꯥꯏꯔꯤꯕꯁꯦ ꯕꯥꯕꯤꯂꯣꯟꯅ 587 바빌론기 70-year captivity기 마tam다 마시 587 BC다 마시 tumna mahanki 바빌론나 아데모 아니 슈버 템플 사바즈나 516 BC다 제루바벨기 마카다 마시 샤키 아두가 아묵 마시 헤롯 닝타우나 사히 야 상나 사히 니푸 타루 오람네나 타제고 하이 마시 묵상나 마시 리페어 타오레 리파이 타루가 라이브네 아두부 하이레블 라이싱도 매튜 24다 하이람베기 마퉁나 마시 Luke 21다 Mark 13다 자해 마두 하이람베기 마퉁나 마시 70-80다 로만기 제너럴 타이터스나 마시 tum나 마훈 크레 마시니고 asmai tawduna laikre adubu prabhu ji sukrisna bible da haide masi ahumsuba laisang sagane habse haide masi sarasu ekoi christian singda maru oidre maramdi laisang sabaje israel da laisang sabaje sanctuary sabagi pandamdi karino hakanda sargata sanctuary ma laigani ekoi gi purohit makokti kanano ai prabhu ji sukrisna oiba hoji sanctuary man da mana ekoi gi pap singdobi thabak toiba thaina mangdu israel gi mokoi gi asengba phichangdo sahi amagi manungda amutangda day of atonement gi matamda sengdopagi thabak to toyeba ado haujiti kedoba jehudi habje ishona khandokba jati oidreba aduna ekoi huji christian oiba ekoina hana gi toramba pap katpagi sin offering peace offering na chingba amada tawdreba aduna red heifer katpagi thabak shu ekoi loikreba hauji ekoina mi asiba sokera so oira adugi ekoina huji thoidoktere madubu ekoina so oba taragasu ekoi iruja khotok tadna ekoina tawba yai aduga ekoi di prabhu da hajaraga ekoi gi amam khudi mote huji te loina kokhrabneba masi significant laitreba aduna mokoina huji protection kanna habisi karigno ahumsuba laisang saring mafamda sagada mafamje ngasai san angamgi hatam je halaga madu uttoroga ising bulupaga khiega masi sangtoga sagani hamneba aduna mina khanabje red asai angang san hatam je bu he khalaga kalaga laisang saba hugraga di loiraga ni isneba masiko aduna masigi matamsde antichrist lakani secret absurd asigi manung thokani antichrist na christian sing bonbegi kona 7-year tribulation ga haba maduju sida thokani na haben aigi mamangda ju 7-year tribulation the bible da haide habjigi maram da ai horen khara yengmina seba asmai tawduna masigi je asmaina lay jehudi sing aduga christian dinom sang kuding na su thorang jehudi sing na de mokoi prabhu ji sukrisa je masane na sungtha thajide aduna mokoina laisang saga mokoina omsuba laisang saba matana mokoi gi damong mesia do lakane amni aseng baidi masida lakadrba mesia christians na ngaiba adugumba koina antic masi kanano jiu omsuba laisang saga pada lakane harje kanano atai kana sunate masi saitani go masi koina ka je mokoina danen masi gi damong laisang amu saga kane habgi koina sinaba teksing ge danen 9:27 masi paje adugo mahana sayol amagi da mami ayambaga waremna baselan gini sayol adugi maida man iratpa amsung kachaba tohan gini ani aduna ayambu protection sina masige prophecy je krai de apatai hoji thongni haidre masi sayol ama habje bible prophecy gi matung ne sayol ama je sahi tareni habje makhona aduna sahi taret ki tangkhaida and the christ na Jerusalem da laisang sagar kani masida mana pangani sahi omakai pangani adu mathang de ishori missing da onai ba rokni maduda crystal aga kangani habje makoi neba adu sigi mathang da la akana rapture taroga khoi bu kangani habje masi makoi na tapibne asang bagi de masi hi je makoi na antichrist na na paleba adu bu masi hi jigi president yengma matam da kanano kana masi prabhu jisu kan masi thungreba masi je masi gi hebrew khoi na Daniel chapter 9 gi when 22 day na 27 gi prophecy je masi over the 457 BC de gi hawraga masi 34 AD da ekhoi loi khrane ba 70 week ki matam je Israel gi dama khando khrabane ba adubu mokoi na 69 week amadi thong khrai harga Aroiba gi sayol amaje masi di
thungdri na hojik aso kuiba matam gap se Prabhu Jesu Christ na 31 AD da sibne ba ko madu gi sibe gi matang do masine ba masigi cheol sigi mayai da haibne ba masi 31 AD da tae ba masi aikoina masi da sibne ba adu su mokoina leitre adu mokoina masi gap sahi kya gi gap no hoji sahi lising ani gi gap thama kanda hoji phawde masi antichrist apply tawne ba masi gi theory je kana na hudu no Roman Catholic Church na mokoje antichrist ni hai ka hudu adu de gi leithon ngai gi dum honab ne ba adu da Protestant na ju masi gi matung na loina sakre ba aram je mokoina takpi gre ba adu ga second Thessalonians 2 gi 3-4 je masi ju oi toina sna ba text ne ba masi dai kana gumba na koi bu kari gumba pambai amatna mina mangunu maramdi thajaba thadok bodo hana thokti phawa aduga papi habdi amambagi masani padu phongdokti phawa Christ gi numen adu lakhiro hamne ahum da habdi man of sin habne masi kanano habde aduga mishing ne shoni haina long kongnari bam su kurumnari adubu mangna yengna duna masa mathanda bu chahunjagani aduga man ishogi aseng mampham da sangduna English study laisang habni ko shogi temple da ko sangduna ishogum na phamgani amso masabu ishogum nangani si sangduna ai ko aseng bedi English study sangduna ai de so that he as God seated in the temple of God ham shogila shi na ma che ishoni hai na phamgani ham ne sangduna hai ne ba masi translate toriba ekhoi gi baptist ki isnaw singna mkhoi gi aramba teaching do mkhoi na Jerusalem amso bala sing chagani maduda antichrist of sangaga phamgani hai bi gi adogi idea da pu ne ba aseng bedi masi translation ju la le ba Ishogi laishang da masi isho in pangni amne masi kanana kana masi gi antichrist kanana kana khogi Protestant reformer khuding antichrist kana Roman Catholic ki church ko lusing ba pomni makhoi gi aram ba takpi ba system je masi buni habji loina takpi ba masi aduga mana ishogi sangda sangana habje huji Roman Catholic Church na makhoi gi ishogi church ni makhoi na ishogi Christian na makhoi da sinaram ba laishang ni haba mapam je da makhoi na pop na mukhoji ishore na claim to jeba she shorsa yingbi ko screen da we hold upon this as a place of God Almighty ekona prithvi asida ishogi mo sinduna pham yamne masi Roman ge pontiff sing habne the pope is not only the representative of Jesus Christ but he is Jesus Christ himself hidden under the veil of prayer saji aikogi sadong gi marung makha da leiba Jesu Christani Jesu Christagi mahut oibadana tana mahagi Jesu Christani haba aduna ma ishone haijab je kanano Roman Catholic pop ne masi thungne ba aseng ba antichrist kanano Roman Catholic ne ba Roman Catholic lusing ba pop aduga magi aramba system se asibu ne ba Bible da kanna warning pidi se snausa masi ekoina kawhum se aduga sacred rapture ju mukhoina thokne ba sacred rapture 1 Thessalonians 4:16-17 je mukhoina toina sinaba sacred rapture gi ne ha aina mamang da samon kya ju thadokramne fact 9 hadi sacred rapture je lali hena takpi ba fact ngam le adubu masi mokoi na sinab je ma sigi text ne madudi atoi ba sa gudi konjenga konjel amsung isogi peresinga gi makon ga loina na lengbi rakane am ibungo na ko Christa ja sigi ba singa hana hwat ne adudi mokoi gi sacred rapture dadi mokoi na lo na pura sat ki ne habini adu sidadi magi au ba konjen ga loina na lakne amne krai da sida sacred rapture le Christa da thadna sigibim bisingdo hingat kene first resurrection thokne ba mase secret apsa gi manamda niko aduga madigi tungda hingduna lehoba ikoi bu makoi ga loina na atia da ibungo bu nanaba lachinda punna pak pukhat kani mata osum lai koi ibungo ga matam punang ta legni hadi hingduna leba missing aduga si Prabhu da thadar ga si giba saga sakto missing do hinkala ne koi pulap atia da pukalaga saga da sakra ga ne masini ko masida aron ba Prabhu na lona la apu gi wakum leite masigi maram da jai aduga Aroiba gi sign jide keno red heifer to ba antichrist na Jerusalem saga pada leibudo na te sinausa Jerusalem de saga pa yai saga ta ba yai adu mokon saga ta bu mafam je Muslim ji gi all ngasagi laisang all asak temple do aduga rock of dome Muslim gi Aroiba aseng mafam de mafam dine ba adu hai je tem thoga saba hai bisdi oi thok tam ni acho bolanja om ju thok ne oi madu sare hai ga ju masi akhoi Bible gi antan kali shumari ne de Bible gi oina Aroiba gi sign di kana no kan da sa adu bu khurang gonu hai ne ba masi Revelation 13 da hai je mahang ahan ba sa adu gi matik punna mak sa adu gi mamang sinaki adu go malem amsung madu da leba missing amsung ahan ba
adubu ahan basa habdi sibe ana son kiba phal karaba sa adubu khuram gani sa masida sa na hai kanano agi mamangi video de yengbiu ko masi kanano kanda Roman Catholic Church ne Americana Roman Catholic Church bu khuram mani kamaina khuram gani haiba matamda numaijin numit haibase sabat numit haibase aseng Christian gi sabati tarene shubanaman numini adubu Roman Catholic na masi Sunday do onthok kibneba aduna Americana prithib da leiba me pungkhudim da sadu khurum baibdi numaijin numit se ngak tabe yaroina harakaneba me pungkhudim na numaijin numit se ngalakpa matamda America ya thang matungna ngalakpa matamda ekoina Roman Catholic na haibdu ileba Roman Catholic bu khurum baneba aseng bai khone show khurum baibje saban ngak pujina khone show khurum me habi ta kuneba adubu Roman Catholic chamber numaijin numit khurum basina ma bu khurum me habdu ekoina ta kuneba masida suko aduga 9 Revelation 14 gi 9 de suhaje isona number 1 pi kana gumna sa du magi motibu kurum labdi aduga yaw marai bakta natra makhuda khudam phanglabadi hamne tenda parabdi maju ishogi yansinadana asawbu yansinadana langkrabado maju phanggani hamne norok sakane number 1 pi deba adudi sa du khudam du karino hakandana masi Roman Catholic sidai ko of course the Catholic Church claim that the saints have the canano of the Sabbath to Sunday Sabbath tagi tarin shuba Sabbath gi nomajin on thoki base was her ek magi mathabak ni hai aduga sida ko last it could not have been otherwise neither as none in those days would have dreamed of doing anything in matters spiritual and ecclesiastical and religious without her aduga Aroiba ya translate and the egg is a mark of ecclesiastical power and authority in religious matter adugumba sabanu mi thangja dagi nomaiji no hongdokibse magi church ki oiba aduga angam dharma gi da angam bagi sakti uliba khudam amani habne aduna sa adugi khudam di kaino Sunday ne ba Sunday keeping hoji oidri me pung khudim da masi sanadri ba sinausa Sunday nomaiji no mit da khoi Christian church ka gana ji Bible da text am phau yaude sebokshina juka de Prabhu Jesu Krishna juka de masi ko Roman Catholic sembudo adugi matung ina satna bane ba hari ba se masi sa adugi kudam ne ba masi Roman America da hana sanarakani aduga prithima phang koding da nomajin me khurum da ba sunga ero haibe adu matam da khona nomajin khurum ba je sa adu khurum bani antichrist bo adu khurum bane asang ba antichrist sini aduna Jerusalem da Ahumsuba laising chaglako matamda kanagumna masida khon antichrist por laga phamba matamda su maduda lakhadre buje kana Prabhu Jesu Christ nate antichrist saitana khona magis Prabhu Jesu Christ gi saktam no lakana adu matamda khona mabu khuram mabu thajar bai khon norok chakani asiguma nam thak mayam degi lai thokya de khona Bible gi prophecy sing maro ina danen amsung revelation gi prophecy cha patana ne batai masina khoina phajana phangi hai taragadi ai gi channel se matam nai ne yengbi aina mamang da sumasi gi maram da video myam thagat kare danen gi maram da myam thagat kare revelation gi maram da khoina matang manau nai na khoina playlist ta chang ga yengbi ai aduga makata na khoina khang bula ga su aingon da comment da haibiro khoina nainam da se asum du phajana thidok na se chinau sa ai khoi bible ma haiba asum du gi matung ne khoila pogdraba ai khoi saitan gi nam thak ki manung changra ne ai khoina arang khum phangge no hona jiri bese masi aremada thakne aduna uji red if for kan ngai gi dam thorang toriba masi Bible gi prophecy ka kare chumari lene de saitana ma je ma bu khram ngai gi dam saitan ne achu banam thak to ngai gi dam thorang tori ne masi dai khoi thajar dam ni hoi prabhu na la phoi matam ji am nakhre masi red first Katpa aduga Jerusalem gom so balai sang chabana masi natte ko Aroiba sign ding sai gi Roman Catholic bu khram na ba kan hona ba che masi ne ba Pitibdal America de horokani pitiba bang kudina no majin mi chakhum da ya de herakaneba masi shogi sabaki ona taina bani w ba myam da bopi watchno anagu mi audio subscribe to view ai gi channel je marum pang sing da share to view haina myam thai jari patna to se sagada lai bai pai sham thaga sare hoji tawri ba thorang kudi mo se saitan bu khuram ni ngai gi thorang ni abjo koi kham jagre tari bishna option dusna na ma pa nai da bu board pina view Bible ga sum se illaga khoi chatuna leptuna satpang bai du an view Prabhu Jesu gi min da khuram jari amen